आकाशवाणी इम्फाल नयनी देवी ने पाव पाजरी अहनबद मरु ओइबा पाव संसद की बजेट मिफम राष्ट्रपति की भाषण गलोइना नांगा सिदगी हौरगनी अहनबो ओइना संसद के सदस्यसिंग तोंगान मफम अहुमदा फमगनी हक्सेल मंत्री डॉक्टर हर्षवर्धन हाइरी हौखिबा जयोल अमदा लेबाक असिगी जिला चामतर निफु तरुक्ता कोविड-19 के अनोबा केस अमता थेंगनद्रे अमसुंग मणिपुर कोविड-19 दगी नाबा फरकपगी चांग चादा 39.1 यौरे हौजिक एक्टिव केस साम 29 लेरी Laibak asina malim gi raichat oiriba COVID-19 gi mayokta punna matawina lamti hingnari lamdam sigi miyamna sakhangnar ba miyo kyana sulan phamasi da mai pakna bagi dama akasbani imphal gi ipau gi khutangda mipung khuding magna araiba thawong ohum face mask zupa amaga phutaruk lapna na leina ba mai mit amadi khut chatoina hamdok tuna tarutana na thamna ba apil tawri akasbani imphal gi isai mayek iba sarat chalamna COVID-19 da gi ngak thongna ba miyamda apil tawratuna hai मियामु सरसलामना खुरुमजरी कोविड-19 लाइचल असिदगी ngathoknaba khwaidi faraba pambai di section violation oiri sarkarna laichat asi thingna ba honariba asigi mathakta akhoi puna manusu bhab taminaduna laichat asidagi ngathoknaba tangai phado niyom amka ngangna sabinasi akhoi khudingmangna yumdagi mapal he thorpaga face mask soidan upsi sapona traga hel wash sijanaduna khutsa sengna hamdoksi amasung mi amagi marakta foot taruk social distancing thamsi section haibasna isa aikhoigi nungsiraba imung manung amadi miyamu laichat asidegi kanba ngangadroibani miyamu amkasu handa khurumjari hojik mapung oiba pau संसद की बजेट मिफम असिदगी हौरगनी सभानी की अपुनबम मिफम राष्ट्रपति रामनाथ कोविंद वांगांगनी कोरोना वायरस न मरम ओइदुना सभागी मिफम एसओपी गांगना पांगतोंगनबा सेम सारे अहानबो ओइना संसद की सदस्यसिंग तोंगान मफम अहुमदा फमगनी सदस्य चामा 13 ना संसद की सेंट्रल हॉलदा फमगनी मखोइसिंग अदुगी मनुंगदा प्रधानमंत्री अमसुंग महाकी मंत्रिमंडल सिंह दोलगी लुचिंगबा सिंह हानगी प्रधानमंत्री अमसुंग बीजेपी अमदी कांग्रेस दोलगी नेशनल लीडर सिंह फमगनी अदुगा लेमहौरिबा सदस्यसिंगना राज्य सभा अमसुंग लोक सभा की चेंबरदा फमगनी केंद्र की 2019 की बजेट फेब्रुआरी अमदा पुथोकनी मसी लेबाक असिगी इतिहासदा इहान हनबा ओइना चे सिजनदबा मोंगदा पुथोपा बजेट ओइगनी कोविड-19 की येंगदुना राज्य सभा की मिफम अयुक पुंग 8 दगी नुंथिल पुंग 2 फावबा फमगनी अदुगा लोक सभा की ना नुंथिल पुंग 3 दगी नुमिदांग पुंग 8 फावबा फमगनी संसद की मिफम की अहानबा तांकक फेब्रुआरी 15 दा लोइसनगनी मसीदा पुनः सिटिंग 12 लेगनी बजेट मिफम की अनिसुबा तांकक मार्च 9 दगी हौरगा एप्रिल 9 दा लोइसनगनी मसीदा सिटिंग 12 लेगनी सभा अनिमकी मिफम शांति ओइना चथबा यानबा सरकार असिना दोल पुनमकी मिफम अमा हयेंग कौरी नोंमाइजिंग नुमिता राज्य सभा की चेयरमैन एम भेंकैया नायडूना सभा असिगी लुचिंगबा सिंगी मिफम कौरी संसद की सभा अनिमकी अपुनबा मिफमदा राष्ट्रपति रामनाथ कोविंद वांगांगबा अदु आकाशवाणीना अयुक पुंग 10 मिनिट 55 दगी इंद्रप्रस्थ अमसुंग एफएम गोल्ड चैनल सिंगदा संदोकनी थौरम असी आकाशवाणी इम्फाल सो कंगला अमसुंग संगाई चैनल अनिमक्ता संदोकनी राष्ट्रपति की वारोल अदु नुमित उंगबा फावदा लोइसिंदबा तारबदी आकाशवाणी इम्फाल की नुमित उंगबगी पाव राष्ट्रपति की वारोल हेक लोइबगा संदोकनी केंद्र की हक्सेल अमसुंग याइफयुंबाल मंत्री डॉक्टर हर्षवर्धन हाइरी हौखिबा चयोल अमा असिदा लेबाक असिगी जिला मणिपुर तरुक्ता कोविड-19 के अनोबा केस अमता थेंगनद्रे कोविड-19 की मतंगदा सेमखिबा अवांगबा ताकी मंत्री कांगबुगी कुल 9 सुबा मिफमदा वांगांगबदा मंत्रीना हाई हौखिबा पुंग 13 दा कोविड के अनोबा केस 13 की मखादा थेंगनखि महांगना हाई हौखिबा नुमित 13 नि असिदा जिला 19 अनोबा केस अमता थेंगनखिदे जिला 6 नुमित 12 की मनुंगदा अमसुंग जिला 12 नुमित 19 की असिगी मनुंगदा अनोबा केस अमता थेंगनखिदे डॉक्टर हर्षवर्धन हाई हौजिक लेरिबे एक्टिव केस हजिगी मनुंगदा पॉजिटिव ओइबा मियोय 4.3 वेंटिलेटर सिजनरी 4.2 सिनोना आईसीयू दा लेरी अदुगा 3.2 ना ऑक्सीजन सिजनरी मंत्री ने हाई हौजिक फावदा लेबाक असिदा कोविड-19 की यूके वेरिएंट 135 थेंगनरे
Marak asida leibak asida COVID-19 dagi naba parakpagi chang chada marfudra tarukda smik mapan mari yaure. Haujik phawbada mioi lak kolumdoi lising yakai manga COVID-19 gi vaccine kapthokre. Haukiba pungkun marida mioi lak ahum lising kun manga hidak kapthokki. Tabiri bepaw asi kasbani Imphal dagi ni. Manipur da COVID-19 dagi naba pharakpagi chang chada marfudra ni pandasmik amma mapan yaure. Haukiba pungkun marida mioi kolumdoi naba patuna discharge tawkibaga loinana. Haujik phawbada naba phaba apunba masing lising kunipan chamri marfudra mapan chure. Rajya gi COVID-19 Command Control Room na ngarang numidang wanam thadorokpa jerol amagi matung ina haukiba pungkun marida laichat asina mi amata sigibagi paw leite. Haujik phawbada laichat asidagi siba apunba masing chauhum humfudra sure. Hairiba matam asida mioi taramanga nauna positive oiba thengakhi. Masi tharaga hujik phawbada positive oiba masing lising kun mapan supna kuni thoi sure. Haujik active case samaya kahumdoi lairi. Haujik phawbada puna sample lak manga lising tara chatre tara mari test tawki. Akaswani Imphal gi part-time correspondent PT Shikhara contract oina lawgadawri. PT sing ase Chandel Kangpokpi Kakching Kamjong Pherjol amasung Tamenglong jila gini candidate sing adu masagi chai kunmari dagini phumanga phawei manungda leiba amasung journalism natraga mass media da PG diploma natraga degree paiba natraga journalism da chai anigi experience leiba graduate oigadabani amasung district headquarters ki kilometer tarana kon maphamda masagi yum leiba oigadabani. Applicant singna February ama phawi manungdai head of office All India Radio Imphal Palace Compound Imphal da darkas pitsin ba yagani. Prescribe performa NSD gi website www.newsonair.nic.in dagi phangani. Masi Facebook page All India Radio News Imphal amasung Twitter account AIR News Imphal dagi download tawu su yagani. Prescribe performa asi Akaswani Imphal gi me general news room dagi su suti nataban mitsingda lawba yagani. Imphal ngasi phongba pawche singi maru oiba paw singi dama hujik Wahengbam Rajesh leire. Rajesh Thakasari Nayani Imphal ngasi phongba pawse singda maruina phonariba paw singdi Education Minister S Rajen na COVID-19 marakta hauji class tatariba adugi phibam yengsingkiba amasung thoromduda mahangna phongdokkiba wapam singna Isel Express naharogi thogdang ireibaki ahanba headline tori pawsi huyelan pawgin ani sube headline tore Manipur da phongba pawse sing mathang sahidagi mitay mekta phongnaba warep lore haiba paw sangai Express Manipuri pawna phom huyelan paw amasung Morning Bell gi ahanba headline tori pawsi sanalebak Isel Express naharogi thogdangin ani sube headline tore Nagaland dagi Jakama natraga Biswema khaktadagi Juko changba yaragani haiba Southern Angami Youth Organization gi wafamna sanalaibaki ahanba headline tore Manipur da COVID-19 gi active case sama yangkai humdoi da hantare nauna mioi taramanga positive oiba thengnaki haibasna Sangai Express English gi ahanba headline tore Climate change na maram oiduna lawmi singda khudong chadaba kaya marum mayok na hale haiba paw sina Imphal Free Press gi ahanba headline tore COVID-19 gi anoba case jila sama nifu tarukta thengnadre haiba kendra gi mantri Dr. Harshvardhan gi wapamna People's Chronicle gi ahanba headline tori paw siga mari leinaba pawna Sangai Express English amasung poknapom gi ani suba headline tore Senapati jila gi Dafau ground da pangthokpa thoram amada works mantri Thongam Bisojina phongdokkiba wapamna Imphal Free Press gi ani suba headline tori Powers e Morning Bell gina ani suba headline tore War on drugs chinga khutka manhan biu haiba paw sina Sangai Express Manipur gi ani suba headline tore Raija sida yen nganu gi poto pusilakpa thinglamba lokthokre haiba pawna People's Chronicle da phongli Air India amasung Spice Jet ki cargo flight ta pusilakpa yenaw macha lising taruk chohum phagatuna phumjingkre haiba pawma naharugi thogdang da phongli Kobru singdol bu protected site oina sarkar na lokthokkiba bu takona yaningdaba phongdokkiba pawma Sangai Express English da phongli Palel ima kaithel sanaba lupa koti tara kaithokle haiba pawma Isel Express da phongle kumai haraugi damak sel sakna numit kharani dangi leitiangi gate sing sarabasu Imphal mayorgi traffic island kharadi phibam songna leiri haiba paw photo ga konana hoyenlan pawgi anchor kalam da phongli lambi gi kudongtiba thokdokta Manipur da mioi marfu humdoi sigi haiba pawma sanalebak da phongli Poloi gi chapchaba magun ngakpiu haiba Padmasri Ais Radhegi wapam Morning Bell gi anchor kalam da phongle Nayani Thagachari Rajesh loisilakpata COVID-19 dagi ngak thongnaba face mask upa phutaru lamna na leiba kucha amadi mai mitaru tanana thamba haiba achamba thong ahum singang chatpinaba amu ananing singjari aroibada maru oiba paw amu hana Sangsat ki budget mi pham Rashtrapati bhasan ga loina nanga sidagi auragani ahan boina sangsat ki sadasya sing tongan tongan mafam ahum da phamgani
हक्सेल मंत्री डॉक्टर हर्षवर्धन हाइरी हौखिबा चयोल अमदा लेबाक असिगी जिला 94 कोविड-19 की अनोबा केस अमता थेंगनद्रे अमसुंग मणिपुर कोविड-19 दगी नाबा फरकपगी चांग चादा 39.1 यौरे हौजिक एक्टिव केस 151 लेरी पाउ लोइजरे।